Ziri lambida pot purak patrak ani Kuki Khulai paibasingna nongmai kap senduna mai thagre rongmai Nagana Tamenglong amadi None districta Kuki boycott tawkre Ziri bamdagi None tamna lakpatilau purak patrak ama yauna potsai purak patrak ani ngarang ayuk ol kai fundai da Kuki Khulai paibasingna nongmai kap senduna mai thagre driver aso opanya hodre amaromda thawng adu yaning da bapongdoktuna rongmai Naga students organization Manipurna Tamenglong amasung None districta Kuki boycott tawduna makhoida pot yon ba amadi pibada khudaktagi Tingkre ating basi makha taba notice ama thoktre phawwa chanagani hairi Kuki lalawu singna phaki bataruk thadoktre ba phawwa asiba haksang piroi haina postmortem horakpada Ministry of Home Affairs athingjinkre phaki bataruk asoi angam yaudana thadoknaba Home Ministry ki instruction matungina Assam Rifles ki DG Sursanpur da thungkre thas ki trama thoida jiri paung ki Boro Bekra da khul amasung police station da Boro Bekra khul amasung police station da attack tawna bahana bada security force ka khuthongna bada laikidraba hojik selsar gi mokta leiriba Kuki lalau trama thoigi haksang postmortem tawba horakpada makoina phajin khiba mioi tarupadu thadoktriba phawba asiba haksang lobo yaro haina Ministry of Home Affairs na thingjinkhre hairi Amaromda Home Ministry instruction matungina Assam Rifles ki DG Kuki militant singa wari sananaba Sursanpur da thungkre hairi amambagi kudong chaba lauduna phawai mai thanaba kumtharakpa Kuki militant sing Arambai Tengul Unit 18 na mai pakhan khidre haide Senapati the local police officer kaktamak thamgadabani Kuki police officer tare district asidagi transport tawkhinaba Senapati district student association na taksin kre tangkhul lomi ama nongmaina pan khiba adu Kuki na thodang pugadabani haina wareb laukre Naga sesu singna tongan ba wareb sing lauduna lengakta numit humni gi matam thakre Silsar Assam da Kuki nupi singna protest tawrubada kari haina protest tawfamdagi Assam gi police amadi praja singna mafam si Manipur na ti na tanthora khre CAPF company kun Manipur da ngarang thunglade Manipur da thonglebi irang asibu laksinaba Ministry of Home Affairs na ahenba CAPF company kun Manipur da ngarang tharakhre haidiba CAPF person singase numit jungba matung Indian Air Force ki akhanaba flight amada Imphal da thungkibani haidi thamna pokpi ningthau kongkha khunau lokol da law suring da nungmai kapsilakpadagi lanjen na khre haidi garang Imphal East district ki lamlai kendra gi manung chana leiba thamna pokpi amasung Bisnupur district ki ningthau khongmaning kha khunau lokol da Laumi singna law suringaida Kuki militant singna akanu mongda landa chatharakre presna phangba pawda ngara Imphal East district ki lamlai kendra gi manung channa leiba thamna pokpi lokolda state force singna ngak senduna laumi singna law suringaida singthakta apaba makhal gi khulai sing season akanba landa chatharake Kuki singna chatharake ba landa adu mafam adu law suriba laumi singna kibadagi mafam adu thadoktuna thawai hengna senaraki haide kautruk amadi kadangban khulda landa rakna ba Kuki militant singi gari kaya thawjilakhiba uba phangkre Imphal West district ki manung na lairiba kautruk kadangban senjam chirang senjam khuno khurkhulamadi kanto saban na chingba maitai khunsingda nauna landa chatharangna bagidamakta ngarang numidang Kuki militant singi gari kya thawjilakpa drone footage ki matengdagi uba phangle haide pawasina hai kautruk amadi kadangban ga thangnana kangpokpi district manung channa lairiba Bethel Kuki khulda apaba makhal gi khulai paiba masing yamlab Kuki militant singna tongba gari kya mathang thawjilakpa uba phangki Kuki militant singna tongba gari singadu kharam bai phairomdagi kautruk National Sports University Harautel gi mathak thangba singyang taba lambi paring da gari singa du paring sansilakpu uba phangki masi urubadagi Kuki militant singna kautruk kadangba namadi thangnana lairiba maitai khul singda landa silakatra haibagi khunja singna yamna chauna mi paiba pogl haidi Boro Bekra police station da changjafam lauriba maitai sing lauthokpina ba appeal tawragli Kuki militant singna phaduna pukhiba apikpa angang yauna mioi taruk athuba matamda legana athuba matamda puthopirau linana makoibu safagada mafam amada puthopio haina Jiribam district ki Boro Bekra police station da changjafam lauduna lairiba singna lengakta appeal tawragli mafam adu da changjafam lauduna lairiba miyamna mifam ama pangthoktuna thadorokpa video release amada makoina lairiba mafam asi safagada mafam ama oiraktabana makoi mafam saba amada puthopio akogi punsi lengana kanbio hairagli